Miteng tabiriba pumnamapu khurumjari. Isa khetri mayumna taramna okjari. Santokjariba thoram asi Impact TV gi entertainment news kaya gi paudam puzarekliba Mami Mapao gi thoramni. Ngasi Mami Mapao gi chamaga yankhai tawrak suba episode asida kari karamba mapao sing puzarekliba gi habadu miyamda thamjage. Celebrating 50 years of cinematic odyssey Aribam Shyam Sarma pangthokhibagi Mapao. Yahau thengba khoimuna 5th Gifi 2025 da Second Best Feature Film Award Fanglakibagi Mapao. Mapari Art Production gi Manipuri Feature Film Bamon Ibema release tawkhibagi Mapao. Mr. Planet World Henson Iromna Imphal da thunglakibagi Mapao. Aroibada National Tribal Film Festival cum State Tribal Carnival 2025 mai pakna pangthokhibagi Mapao. So guys, ngasi gi ahanba Mapao da puzarekliba asi saknairaba filmmaker Aribam Shyam Sarma gi film gi khongchatna chahi yankhai mapum pharakpabu Ningsingba amadi ikai khumnaba utpoina celebrating 50 years of cinematic odyssey Aribam Shyam Sarma hainam lingthonba chahi ama chukna chathagadoriba celebration hokre loinana saknaiba filmmaker Aribam Shyam Sarma gi official poster su lafel patta leiba tanta police animada launch tawkibagi Mapao asimu miyam punna mitling taminasi. Aribam Shyam Sarma ki film ki khongchatna chahi yankhai mapung farakpabu ningsingba amadi ikai khumnaba utpagi thauram pangthokre loinana filmmaker Aribam Shyam Sarma ki official poster su lamphel pata laiba Tantha Police Cinema da launch tawkre Aribam Shyam Sarma Foundation amasung Tantha Police Cinema anina khuswamna duna pangthokiba celebrating 50 years of cinematic odyssey Aribam Shyam Sarma ki thauram aduda Aribam Shyam Sarma masama yauna Manipuri cinema gi eminent personality Kangabam Tomba Yenkhom Roma MSFDS ki secretary Sanju Bachospati Mayum legendary singer Chongtham Kamala amasung Sahitya Academy awardee Arambam Ongbi Mam Chowbishu Sharukyaki celebration asi chahi ama chupna pangthokpaga loinana Aribam Shyam Sarma na puthokhiba Manipuri feature film sing utkani haidi Masina haurakliba nahasingda chahi yankhai gi mamangda Manipuri cinema na oikiba fivam sing khanghanbagi tanja amasu piba ngamlagani chahi tarun suba dwaidi Sri Raj Kumar Surjaguru amadi machanpa Raj Kumar Priyogapa sanadagi jagoi tamami Madu ida bagila ado koi high school la sesa cita kata kata madina haidra aini maamna likhatna asesa or macam hai Manipur Govinda Mun Thanga Antholi Chinamama Bir Ticket Shinasin Masida Manipur Chagi Hulu Kibasi Isin Kitani Fajana Madura acting Toki Adu Masih film Siamu Adu World Theatre Sida Maduki Rushes Maya Military Nepal Mapal Gubud Kini Masih film Silu Kini Aduna Masih film Maya Mubok from Kini Korean debate so chini khriau biro hoi awat pa do ni thin ni jung indon Korean chalam dai na chanaki Agi film sing si naharol chahi yankhai gi mamang degi namakpa film sing si naharol sing sin uba haibse pak uba phangni habi thajidi aduna makhoida akhoina honar pa chahi yankhai si puthorpa film sing si film pamba ado film da nainaba aduga Manipuri film masak khangimba kanguna research tabu onesu masigi film singsi yengbada yamna kanagane na khanmedagi handaki sehi chupa aina nampa film mayam si parin chan utki tabani aina nambasi feature da tratruk ni aduga dan feature da documentary hana khangne basi da kuntha ma thugal man ni haina khali ujikti yamna crucial loibai lebak irang sina akoi leiba social akoi Manipur gi uji irang sina yamwal bani athum khudi mak basi hingbagi amwali bu ujikse aduna
ꯌꯥꯝꯅ ꯋꯥꯕ ꯃꯔꯛꯁꯤꯗꯁꯨ ꯑꯐꯕ ꯐꯤꯂꯝ ꯊꯣꯛꯂꯛꯏ ꯑꯗꯨꯅ ꯑꯩꯗꯤ ꯐ꯭ꯌꯨꯆꯔꯗꯤ ꯚꯦꯔꯤ ꯕ꯭ꯔꯥꯏꯠ ꯀꯔꯤꯒꯤꯅꯣ ꯑꯣꯏꯕ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯐꯔꯇꯥꯏꯜ ꯑꯣꯏꯕꯅꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗꯤ ꯌꯥꯝ ꯐꯔꯇꯥꯏꯜ ꯑꯣꯏꯕ ꯂꯝꯅꯤ ꯌꯥꯝꯅ ꯑꯗꯨ ꯐꯖꯅ ꯇꯝꯕꯗꯤ ꯇꯥꯏ ꯑꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯤꯂꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀ ꯂꯤꯡꯈꯠꯂꯛꯄꯅ ꯇꯧꯕꯁꯤꯅ ꯐꯖꯅ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯌꯥꯝꯅ ꯃꯁꯤꯗ ꯑꯣꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ 50 years of cinematic odyssey ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯎꯠꯀꯗꯧꯔꯤꯕ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝ ꯃꯦꯀꯔ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃꯅ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤꯅ ꯍꯧꯔꯛꯂꯤꯕ ꯑꯃꯗꯤ ꯅꯧꯅ ꯐꯤꯂꯝꯒꯤ ꯂꯝꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯁꯤꯡꯗ ꯑꯆꯧꯕ ꯏꯅꯣꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯗ꯭ꯔꯤꯝꯁ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯜꯀꯇꯥꯅ ꯁꯤꯟꯗꯨꯅ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯁ꯭ꯇꯦꯠ ꯌꯨꯠ ꯁꯦꯟꯇꯔꯗ ꯂꯩꯕ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ 5th Global Independent Film Festival of India ꯒꯤꯐꯤ 2025ꯀꯤ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯁꯦꯔꯦꯃꯣꯅꯤꯗ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯌꯥꯍꯧ ꯊꯦꯡꯕ ꯈꯨꯜꯃꯨꯗ ꯁꯦꯀꯦꯟ ꯕꯦꯁ ꯐꯤꯆꯔ ꯐꯤꯂꯝꯒꯤ ꯑꯦꯋꯥꯔꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯒꯤ ꯃꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ Mangarak Suva Global Independent Film Festival of India GIFI 2025 ki Film Award Ceremony da Rakesh Naurem na direction piba Manipuri feature film Yahol Thengba Khoimuna Second Best Featured Film Award fanglakle. Dreams Cultural Association Kolkata na sintuna West Bengal ki State Youth Center da laiba Swami Vivekananda Auditorium da pangthokiba award ceremony aduda lemjaningai oiraba mana asi film asigi director Rakesh Naurem da khusinnaduna ikai khumnaba ulakhivani. Festival asida malemgi oina tongan ba laibak humfudagi tongan ba lon humudra taruki film singna saruk yaki. Yahol Thengba Khoimu hairiba Manipuri feature film asi Dr. R.K. Nayan Sana Devi na story amadi producer oibaga loinana film asigi screenplay amadi dialogue na saknairaba filmmaker Khwairakpam Vishwamitrani Nangi nungshiyatiyada ho nungshiba Yaroine! Saan na ba yabuan natin eh? Ay loy tare! Kaino matiang pang bahay sibaw! Hando! Hong tangdo! Hando! Yahau Thengba Khoimugi Director Rakesh Naurem amadi film asigi timbu Mami Mapaugi maikai a big congratulations haiba wish asi thamjabaga loinana makhatana tungkoina tongan ba mana kaya ama lobirako haibagi pauzar asi thamjari akoi jam chauktona present tauba Mapari art production gi Bamon Ibema haina mingthonba Manipuri feature film November gi tarik 13 ta Palace Compound da laiba Manipur State Film Development Society MSFDS ki auditorium da release tawkhibagi mapau asi mu miyam punna mining taminasi Mapari Arts Production ki Bamon Ibema haina mingthonba Manipuri feature film release tawkhre Akoi jam chautona present tauba Bamon Ibema haiba Manipuri feature film asi November 13 ta Palace Compound da laiba Manipur State Film Development Society MSFDS ki auditorium da release tawkibani release tawbagi thauram aduda Lamsangi MLA Shorokhaivam Rajen Singh Langthabalgi MLA Karam Syam amadi Nauria Pakhanglakpagi MLA Sagol Sem KB Devina saruk yaki Bamon Ibema haiba Manipuri feature film asigi story screenplay amadi director na Biz Gupta Laishramni film asida Kaiku Silaiva Idau Devita Soma Resmi Sorokhaivam na chingbana saktam langni Biskupta Laishramna direction piba Mapari art production gi Bamon Ibema haina mingthonba Manipuri feature film asi miyamna pamnaba film amadi soidan oiragani haibagi thazaba asi Mami Mapaugi maikai dagi thamjari
Matang swaida yamna tienba break amtang lawzage khonglayang na hanjarake Impact TV bu miteng taduna laibiu. Ay, Mapapi! Yeah, mi masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibungo yay manida sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khangna naba thawoina sinba oiba tai. Areba pot hapko aiba yumbugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumaku madusu nasana tawjaramde palibango. Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani. Na paijarba jeng kubama se prithi matai mai be magi thakta sai thok jage. Yengo nangi namang da bhagabana putigom pambi gi masakoi na leplare namit pangkog lo kunti yengo kunti. Laibak pukpun namit kuding namidang waram pung taruk taba matam na sandok jagadaba amade matang ginamit yumsakay siya namit kinong tilpung amataba kudingi repeat telecast taw jagadaba tauramase sungsoy dana sandok jaragani. Soy dana magmiyang tabiyo Impact Entertainment Channel da Mahabharat ki wari paring. Welcome back. Adom na miteng tabir ba si Impact TV da sandok jariba Mami Mapao gi chama ga yang khitarak suba episode ni. Break ki matungda puzarkliba Mapao sina. Peru da November gi tarik ani dagi nipan fawba chathakiba Mr. Planet World 2025 da India gi mahut sinduna saru yakhiba ga loinana title asi lorkhiba Manipur dagi Hansen Iromna November gi tarik 16 da Imphal International Airport da hek thungbaga lamdam asigi miyam maru oina mahak punuk sijaba singna taram okhiba gi Mapao asi mo miyam punam ing tamnesi. Mr. Planet World ki Titan Fanglakhraba Manipur dagi Hanchan Iromna Imphal da hek thunglabada miyamna taramna okre. Hanchan na November 16 da Imphal International Airport da hek thungbaga imung manung yauna Maira Paibi Sting costume designer Arvin Toijam amadi mahakpu nungshiba miyoi kayana mahakpu harau taramna oktuna pukning thawatki. Peru da November 2 dagi nipan fawba chathakiba Mr. Planet World 2025 da masagi chahi kun khakta ngairiba Hanchan na India ki mahut sinduna saru yakibaga loinana title asi laurakibani. Contest asida Hanchanna Mr. Fitness Best Personality amadi Best Ram Walk subtitle singsu fangbangam kibani. Panbayabadi Hansen Irom asi Mumbai amasung Goa da handakta pangtokiba Rubaru Mr. India Pageant 2025 da Mr. Asia Pacific title yauna subtitle kayasu fanglakibani. Aina phangiba title ase handaki Mr. Planet Universe 2025 ki the first runner ups Mr. Planet World 2025 chaina phangjarapani Indiana top 2 tajaraga aduga aina phangpa subtitle na Mr. Fitness aduga best ram walk best personalities aina handak title je phangjarapani. And one of the biggest surprise is that I have been selected as a international judge for Mr. and Miss Asia Pacific Universe, and I will be going on March again to Peru. Halak matam da Manipur gi ram dam mayam na damota ai damos mai lebiram je ai haining ai letana am harawi ai aina message thamjaram ba je hadi pi aba iram dam la agasu aina Manipur gi amna rich oiba culture traditions amasung ai gi costume round do chariba Manipur gi akoi ngangi imalon boksam lai met aduga akoi gi state animal sangai amasung akoi gi am sanaba da phauba bukna kangjai polo si aina showcase tawjaram. Mr. Planet World gi title da natana tongan ba subtitle kayasu fanglakpada Hansen Irombo Mami Mapao gi maikai dagisu nungaiba amadi thagatpa phongdok jabaga loinana Hansen gi tumgi punsida hena mai pakpa obirakho haiba phang thamjari. Aroibada pujarliba Mapao asina tribal community singi cinema bu promote amadi celebrate tawbagi mathakta
ꯃꯈꯣꯏꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯀꯝ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯔꯅꯤꯚꯦꯜ 2025 ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯅꯤꯄꯨꯔꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯦꯕꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ Tribal community singi cinema bu promote amadi celebrate tawbagi mathakta makhoigi culture amadi haishingba uthoknabagi pandamda National Tribal Film Festival kam State Tribal Carnival 2025 mai pangthokre numit mari ni chupna chathakiba film festival kam Tribal Carnival adu Manipur laingaki Tribal Research Institute Manipur na Ministry of Tribal Affairs ke matenga loinana Manipur State Film Development Society ga punna kusamnaraga Imphal gi konung mamangda laiba City Convention Center da pangthokiba film festival kam carnival aduda Manipur, Maharashtra, Odisha, West Bengal, Assam, Arunachal Pradesh, Meghalaya, Mizoram amadi Nagaland gi tongan ba tribal film kunga humdoi utki hairiba tribal film sing adugi manungda feature film taru documentary film ani short film taramari amasung animation film ama yauri festival asigi manung channa tongan ba tribal gi nat amadi culture bu utpa fashion show amadi rock music su chathaki Tribal Frames Manipur is more than a film festival. It is a celebration of voices, visions and values. It provides a powerful platform for tribal filmmakers to share their stories, showcase their creativity and engage in meaningful dialogue on the preservation of indigenous culture and identity. I am delighted to learn that 23 tribal films from 9 states will be screened and that 16 tribal film directors along with filmmakers, forums and actors from Manipur are participating in this remarkable cultural convergence. Manipur, Maharashtra, Orissa, West Bengal, Assam, Arunachal Pradesh, Meghalaya, Mizoram amadi Nagaland gi tongan ba tribal community singi film kaya utuna pangthokhiba National Tribal Film Festival cum State Tribal Carnival 2025 asina tribal community singi nat amadi culture miyam da khanganbada chauba mateng ama soidana oiba ngamlagani haibagi thazab adu mami mapaugi maikaidagi thamjari. And that's all we have in this episode. Mathangi episode ta anauba mapau kaya ga loina na amung lakjage. Until then, keep watching Impact TV and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.